Image walk the meeting tabiri basumbu yumnam Anuradha Devi Naikon Kurumzari House Maruba Palda World Hepatitis Day Manguina Numidas banner launch to Cray Thomas Satarapa Theatre Workshop Play Production for School Children 2022 Listen the Gitaram Paldo Cray Non District Ahanba Hill Leaders Day Amasung Yang Nasipang to Cray House of Pausan Episode Thasiki Tankunipanda bringing hepatitis care closer to the community Haibatim the Pangtokadoriba World Hepatitis Day Mari Lenana Haying the Hauraga Jatagadaba week-long campaign on a World Hepatitis Day 2022 ge Banangasi Hal Director Sasikumar Manganka Amadi Community Network for Empowerment Konge President RK Nalini Kantana Ngasi Manipur Press Club the launch to Cray Ngasigi Tharamaduda Konge President RK Nalini Kantana High World ge oina hepatitis naba miogi masangasi chauragna million chahunga yangkai marirom oi Manipur ge oina so hepatitis B amasung C na nabagi chang asi achuki mati wangli praja singna so treatment tokthopage awareness asi asuki matik watli maram asina hepatitis laina ge maramda community sin bathungna khangna nabagi pandamda hayengdagi district mapanda poster campaign amadi leaflet yanthopage tharam chatharagane pondokhi Liberty Theatre Kaksingna Sinduna Sangit Natak Academy New Delhi ke Santang Makada Numi Kutrani Chumna Jungitang Taramangadagi Julagitang Taramari Pawa Pangthokiba Theatre Workshop Play Production for School Children 2022 ge Luishan Bagi Asampatharamba Ama Liberty Theatre Kaksingna Sinduna Library and Information Center Kaksingi Mipun Sangdanga si Pangthokre Ngasi Pangthokiba Tharambatuda Athoiba Mitunglen to Oina Member General Council Sanginatak Academy New Delhi S.I. Navachandra Sharma Akanaba Lengbirak Pasingka Oina Eminent Playwright Kadri Sanazawa Amadi Chairman Cultural Workers Activist Forum Manipur Buddha Chingtham Loinana Tharamapu Oina President Liberty Theatre Kaksing Waisaita Singana Sarugyaki Ngasi pangthokiba tharamphaduga mari leinana athoiba mitunglange waronta pireduna SIS Navachandra Sharma na pongdokibada Inkhalakliba naha oiba mahiroi singda asegumba kanaraba thorongkya sinbiba asi yamna kanaraba thoroma mane aikhoina punsida maipake hairabadi aikhoi pumbabu hiram khudimakta lamjang lamtak pideba ozaguru masak khangna Jakadabane arts form kayage artist sing ase thakse khase thogalont bewar khangbadatana chingtangi nungshi mari sangatpa samasasigi asoi aranto utpa kyada chawathoda kya loribane ngasima ka angang singna drake mayuta utkiba drama ase yamna pungning nungsiba amane kaksingda sumna theater ge anoba iho ama lakpase pungning thoganingai ne Mana Makata Duna High, Kaksang Hibase Manipur gave Puariga, Tadunaba Yadraba Lamdamba Amade, Lamdamasina Yota, Putolamduna, Manipurgi, Kusukulaikia, Saramduna, Ngamking Akpada, Sova Todankia, Lauram Libane, Housing Makso, Lamdamba Asitage, Civil Service da Mioikia, Toklaktuna, Manipurgi, Lengakta, Sova Tawaikia, Lauribane, Asaguma Lamdamba Asitage, Sagnaidaba Artiskia, Putonaba Amade, Puariga, Sagunaba, Warikia, Putoktuna, Tungi, Mironda, Kangonaba, Kaksingda Asowa Theatre Hall, Ama Sangonaba, Mari Leneva Singda, Taksinaba Honaragani Hine Supondoke. Ngasi Pangtoki Bataromatuga Mari Lenana, Workshop Asida Sarugia Kiba, Mahiroi Shingna, Sanazaba Tungi Mirolna, Inkalakliba, Naha Singna. Nisagi Ipaktagi Lamna Legacy Hibagi Pausan Puba, No to Drugs, Yes to Life, Haina, Mington Badrama, Amasu Utuna Miamda, Mingtan Monkey. Toromasega Mari Lenana Workshop Asida Sarugia Kiba Mahiroi Shingda, Sakang se Kusinabagi Toromsapaltoke. District Administration Nonina Sinduna None District Headquarter Ge Longmai Patri the Laiba Multipurpose Holder Anba District Level Hell Latest Day Amadi Miangin Numeta Pangtokre
Tharamadu Nonege Additional Deputy Commissioner as Kapung Thangna Hodoki. Ngasi Tharamduda SP None MS Gopaldas Amadi at the district level officers Sarugaki. Tharamduda Tonga Department Taramatugi stole Taramari Hanki. Tharamsi Tha Kudingi Aroi by Iranumita Pangtokadi. Ngasi Tharongi Manung Chana wheelchair rotator Amadi Amsit Kitsing Darka Leba Angang Singda Zone Education Office None Nayantoke. Tharamduda ZTO None Badant Thaimesu Sarugaki. India के तनमंगा सुबह प्रेसिडेंट ओइना द्रौपदी मुर्मू बो खलकपदा चोरसमपुर असेंबली कॉन्स्टिट्यूएंसी के एमएलए एलएम खौतेना हराउते अमा फोंदरकले ngasi चोरसमपुर के थांगजम रोड लेबा एमएलए के युमदा चमना पंगथोकिबा थरमपा अमदा इंडिया के ओइना अहनबा ट्राइबल नपी अमना लेबक सगे ख्वाइदिगे वांगबा पोस्ट असे परकपदा पेनबा फोंदोके ngasi के थरमदुदा पार्टी वर्कर्स सिंह सपोर्टर्स सिंह पार्टी बु नुंसिबेबा म्यूसिंग सरुयाकी Tharongi Manung Channa Rally Amasu MLA की युमदगे हौरगा टिडिम लंबी फाउतुना तेपामुक रोबना चटखी रैली टुदा सरुगिया खिबसिंगना द्रौपदी मुर्मू की अचौबा पोस्टर संग पोबगलोइनाना स्लोगन के असुलाउके द्रौपदी मुर्मुना इंडिया के तरमंगा सुबह प्रेसिडेंट ओइना खलपगी दमक हराउते यंबगे थरमपा अमा बॉर्डर टाउन बोरी के हेल्थ ट्रावेंडर काउंसिल के ऑफिस कॉम्प्लेक्स द पांगथोक्रे ngasi थरमबदुदा लुखो सैजौ एक्स ADC Chairman Cecilia Hawkev as ADC Member Cum in charge Convener More Small Town Committee More ge tongan ba Community ge Lusang Basing Amadi Women Organization Singna Saruk Yaraduna Pangthokiba Aduda Congratulations Draupadi Murmuji Long Live Modi ji Haina Miyange Kolauke Alauke Kaksang District ki Hianglam Assembly Constituency ge Manung Channa Leiba Hianglam Hiramamaidagi Mapa Mama Animal Lake Drabi Jahi Mapandeshuribi Oinam Sanage Kidney Anaba Manipuri Chief Minister and Biringi Miang Makada Mahaki Manaunupa Nongtom Bump Boina Asangba Sampam Sankupotokuna Lion Kraba Matung Sanagi Mabungda Achampa Tabaka Ama Pinaba Amadi Yum Lay Chadraba Sanagi Yumpa Ama Sabinaba Kangan Kibage Matung Inang ngasi Yum Sabada Changadaba Sampam Sing Nongtombam Boy Yauna Hilam Grampus Ake Pradant Ilangmam Santibla Kaksing Dishi Somoji Salamna Luchingba Operation Timpa Amana Yum Sabage Taudang Logadariba Laikai Club Amadi Maira Paibigi Thopu Singda Kusina Kre Paisa Kusinaba Aduda DC Kaksing Somoji Salamge Maike Dagi Lanai Oina Atangba Yum Kumnanaba Jinga Sing Sukusinake Loinana Langmaidong City Blocky Video Yauna Lanai Miokiana Angam Basampam Sing Tengbang Pidake Ngasigi Tengbang Piba Aduga Marilanana Hianglam Gram Pansai ke Pradante Ilangam Santiblana Pondorokpada Oinam Sana Amadi Mahage Mabungi Pibam Soklaba Yumlay Kaide Yengluraka Yumpa Ama Sabinaba Torok Toropa Asida Matenka Pangnaba Chief Minister na Special Package Ama Langmaidong City Block ta Haibirak Padage Ngasi Package Adugi Sampambadu Anganga Sida Kusina Zabane Yum Asi Sabada Sangba Zinga Singso Kaksing DC ki Maike Dagi Lanai Oina Tengbang Pibirakpa Langmaidong City Block ki Video Nasu Lanai Oina Senge Tengbang Pibirakpa Chief Minister ke Manaunupa and the Boy ke Maike Dagi Su Yamlaba Sampam Sing Tengbang Pibirakpa Loinana Tengbang Pibirakpa Punamapu Tagapa Pondoke Infanius District ke Parampata Police Station ke Manung Channa New Chekon the Laiba and ke New Kite Niti Limited ke Office Manungda ngasi ayo pung mga mapanga minute tara mga rom taba matanda Chinese hand grenade amalayram lay power se hek pangbaga Porompa Police ke team amadi Manipur Police ke bomb squad team junction duna pung tara minute tara mga rom taba matanda bomb adu tekte kaidana lagthoklaba matungda Nomai Jingge Singkong da Pokai Handuna Mangan Kray House of Power Onadi Bomb Adu Mato Karamna Kanana Tamlam Libano Highway Clem Taropalatre Imphal Finance Cooperative Trip and Credit Society Limited K Kumapan Suba Mapokumat Ngasi Manipur Press Club Tapangto Kray Tharombaduda RT and PR Amadi Mahota Minister Yunang Kamsan Singh Imphal Finance Cooperative Trip and Credit Society Limited ke Managing Director Wairok Pump Ganesh Singh
Modern College के Retired Senior Lecturer T. Gojendra Singh na mathang sina thoiba mitunglen thoromapu amade akhanaba mitunglen to oina sarugya ki bagalwenana tungan ba resource person ke asu sarugya ke Tharonga mari lainana chief guest ke waram piraduna Mount Minister YKM Sanapundo ki bada society ama oibasu financial institute ama oina karigumba hidam amatada maram laitana chahi kumapan mapung phana thabak tarokpa haibasi araiba nate paisa mayang khomsilaga mangan kiba private financing institute ke masulai ribane adubo society asina mitam miyamda namthak tawdana chahi kumapan ningthina chalarakpa segidamata thakale makhatana isolge thawgai mapung phana miyamge saba tawba ngamba oishina phongdoki ngasagi tharam phadada society asigi chahi khuding piba best employee singe award so khusinake TC Higher Secondary School के Science amade Arts के admission eligibility da reservation norms chana handana schedule caste के oina Arts da mahiroi manga amade Science da mahiroi mari khaki ming yaholakpa se yaning de schedule caste के mahiroi sing awang batha के mahai tamlaganu hairibra TC Higher Secondary School के entrance result yaroi haina all kaksang student union aksuge publicity and public reliance information secretary na thorakpa cherola bada phongdorakle Sedona se Palibadi TC Higher Secondary School ge chaliba session asige oina science stream da mahiroi chamri amade art stream da mahiroi chahum kanabage eligibility oraba candidate singe list ama hauki batang kunda thoke school chamja by admission norms ke matungina direct admission cha panglaba entrance test da khallaba amade tongan ba reservation sita admission panglaba singe thorak level list aduda sedun caste ke magwang na panglaba mahiroi singbo unreserved category da Chalan bagi mahuta schedule caste ke reservation da adumak tholke masai reservation nongge wang badani chathariba thong achi chanabatar badi schedule caste ke mahiroi sing skona asida art stream da mahiroi manga science stream da mahiroi mari dege hana tambai aro haibade reservation norms chanaroteba leragade schedule caste ke mahiroi sing jene category da adumak chanan binabana Hena Pare, Hiramasida Lengake Education Minister, Education Commission, Director, Education S, Amadi Marilenaba, Official Singna to the Miang Changbituna, emission process as a things in Bituna, Kanglobasage, Mairo Shimbo, Awambatake, Mai Mashing Tamba, Panganbina Honabio, Karigumba, Haizari Besi, Tabitragati, Axokaxina, Kanglobasage, Mianga, Kusanaraga, Makan Makakiage, Kongzang Changsilakane Hairi. Kaksang Municipal Council ge sanitary workers ge junta ge khusum manda PBW ge mayukta ngarang de ge sanitary workers na thabak lepa ge khongjang sangsan ba hokre hiramase ge matang da workers na council asige caretaker amadi executive officer da junta ge khusum man achi ngarang jola ge tangkuma thoi ge nungthing ge pung manga phawb ge manung da PB na ba haisaki bani adubu khusum man ta pithok ta bana ngarang numidang wairam da ge Sinta leptuna kaksang bazada numidangi matamda wakan mi pampangke Khongjang asina maram moidaka kaksang kaithen sit sengba lekai gi yumthongge phata haude lobagi thabak punamak lepkhre Handak lakthoki ba SSLC examination result subject ani fail oidaba mahiroi singbo compartmental oina Laukthok piraga compartmental exam thaba yahanbi haina mahiroi sing asige guardian singna lenga kasige education minister ge puning changchilakle ngase Manipur press club ta pangthoki ba paugi mi phampa amada guardian singe maikai dege phongdoki bada handaki SSLC examination aduda compartmental lakpa mahiroi sing si exam thaba yaragani adubu mahiroi singda thengnakiba class tawagi Oza Singh election duty season abagi iskunda security force thamsin khibagi online class tawage khudong sadaba sing loinana mahiroi singda relaxation phangkriba adusu exam meada khaktane maram asina mahiroi singi yengbiraga handak chahi ge oiragadi subject ani phawa compartmental oina lokhat piraga education minister na khanapi phongdoke Maidai Puraki Laipam Mamasu Oidiba Langol Gam Village ke Park A Haina Kangnaba Mapamda Planning and Development Authority PDA na Nampuda Security Sanghanduna Mioi Karake Laipampo Oinaba Building Sajalapa Ase Hakjana Lawi Atubada Sangat Sagaliba Singleptana Mapampa Hongduk Kadabane Natrabade Akanba Khongjang Jangsilakane Haina Langol Environment
Preservation and Conservation Committee LEPCC na phongdokre ngasi Manipur Press Club ta pangthopa paugi mifamda Langon Environment Preservation and Conservation Committee LEPCC ke General Secretary Hasnab Mangi Chawna hai lisang masamapam maruphadrama panda Langolda Game Village recognize tawki mafam sida tungi khalaga lampa kaya खाक्तुना थंबिरंबी मदुगे मतुंगदा मैतेगे लाइफमसु ओइरेबा मफम अमा पाके ए हाइदुना थंबिरमी अदुबो मफम असदा प्लानिंग एंड डेवलपमेंट अथॉरिटी PDA ना चेकोंगे ट्राइबल कॉलोनी दा लेबा मियोइसिंगबो पाके एदा लैननाबगिदमता G+7 गे अपार्टमेंट सानबा होनरपा असि तराने लौदे PDA के फजरबा थवोंका असि थिंगनबा अइखोइ पुन्ना होनमिनेसि हाइना मखाताना फोंदोखि ngarang phangkiba state cabinet na BDF singidamagta lokhiba warep sing adugidamak thakatpa amadi nungaiba phawi adubo BDF singna maru ina taliba demand singe manungda maru aiba ama oiriba honorarium hangatpage wafam yaukidaba asi BDF sing amadi imung manung singna pende lagliba July tang kunmari fawada sarkar asina amukha hanna khanabiyo haina All Manipur BDF Welfare Association ge Central Committee ge General Secretary Alzes Laistramna ngasi BT Rota pangthokpa pomi sanga unabada phongdokre mangna hai hiram asigi matangda sarkar asina lagliba July tang kunmari fawagi manungda khanabitrabadi BDF amadi guardian sangaloina na akanba khongjang changsilagani phongdokhe Standard Welfare Club Wangbant Linkatuna Laikai Amadi Miangge Tabak Torokpa Chahi Yankai Mapung Parakpagaloinana Club Asige Golden Jubilee Celebration Ngase Wangban Multipurpose Community Hall da Pangtokre Tharomaduda Khangwalgo Kendrage MLA or Surjakumar SWC Wangbange President T.S. Munand Wangbal Gram Pansai ke Pradhana Ais Mani Chandra Amadi SDO Moirang MP Ingochana Thaurungki atoiba mitung sing oina sarugyaki Thaurungki sarukama oina atoiba mitung singna luchingduna club asige laikhidraba founder member changi mafamda laikatuna ikai khunaba utpagaloina na uyant wangban khungi manungda leiba thoidok hendona mai paklaba mahiroi singbu amade covid pandemic ki matamda miyamgidamak mateng pangkhiba singda club ki maikai dige asamba khudon sing tamduna ikai khunaki Manipur ke border town ta ama oidiba moreda kangna sandokpalaina dengue case lepalaitana hengalagle ngasisu mafam asida dengue naba mioi ama theinakre mioi adu more hospital da laiba Krishna diagnostic ta jingnaba mioi tare test tawada theinakibane haide mioi adu more ke mission ta vengdagini haide mioi asitharaga punna dengue case nifumathoi yaukre Case Tengnariba Mapamba Aduda Special Malaria Unit Morige Timna Sulepalaitana Section Tarang Laukalagane Hiramasagi Matanga Manipur Langangna Kanaba Mienka Ama Jangbi Bagi Matamba Yoraklabra Hainaso Mike Kadage Pondonaragle Amana Ama Chimtaduna Kuro Tambaki Mahot Lamdam Asidege Mating Leba Sanaro Hena Putopa Ngamnaba Aikoi Puna Todang Losi Politics Amade Asau Ramba Tanaduna Pampa Piningba Mioishingna Jayanabadaki State Asida Hoki Masana Chokhadan Bada Tinta Hale Haina Hoki Manipur Secretary T.S. Manihana Pondorakle Matanguinadaki Hoki Manipur Amati Manipur Hoki Anike Marakta Jayanaduna Lakpa Keski Judgment Manipur High Court na Thasige Hoki Batari Kunda Pirakiba Aduga Marilainana Secretary T.S. Manihana Makatana High Manipur Hockey Association Amadi Manipur Women's Hockey Association Anina Punsinduna Niem Chumna Hockey Manipur Semkibane Kangbu Kharana Niem Kaina Tatharamba Thong Singi Makada Hockey Manipur Amadi Manipur Hockey Anike Marakta Case Asi Chaichat Lisangani Mapandage Hoduna Tahitara Nithurom Wayan Sangda Tenaraba Matung Janakanglonge Tungina Manipur High Court na Wayan Asipirakbane Adumonama case asigi wayan asi phangdaba mathau niam sunna pangthoktaba lawyer amadi judge singna matam thintha hanbane haibada haiman bathokloi India ki taramanga suba president oina khalabi Draupadi Murmu da Sri Lanka ki political leader singna harautayamba phangdokre
mahaki maipakpa asi itha thazaroidaba maipakpa amani haiki India ke ahamba travel president oidana president elect Draupadi Murmu na anova puwari ama semlagani mahana opposition ke Mirab Jaswant Singapore maithiba pikibani tahi humpumari surabe Draupadi Murmu na ballot board ke chada humpumari phangke Housing Oriba President Ramnath Kovind ke mahot silagadabe Mrs. Murmu ningthokaba namita wasak lagwadari Sri Lanka ke principal opposition party samagi Jana Balawegana tahi yangkai mga suraba Sajid Premadasana so Draupadi Murmu da haraude ama phungdorake Sri Lanka ke anova President Ranil Wickremesinghe pangba yaba mating punama pangane haina China ke President Xi Jinping na phungdokre Simpam pa ukelo oiba Ranil Wickremesinghe na Sri Lanka ke khwaidige sangna Prime Minister Tamtarulak oiki mahak ngarang sagun se numita President oina wasak laukibani China na $1 billion manga Sri Lanka da toli International Monetary Fund ge matungina India ge $1 billion ahum dasmi nipan aduga Japan ge na $1 billion ahum dasmi manga Sri Lanka da toli hairi President Wickremesinghe na Laibaka aduda state of emergency lautokre security force na red tauduna protesters sing na occupy tawriba government ground sing khara declare tawri hairi hausak sanabigi pauda Yaisa Football Association na sinduna Yaisa Football arena da chatakiba 4th Yaisa Football Festival 2022 under 14 years ngasiloi changkre Football Festival asige winner Sanjoy FC na oikre ngasi festival loishin manumita Sanjoy FC amadi WKDO kaksing anina sanake maduda Sanjoy FC na WKDO kaksing bo pansan manga anida thoidina festival asige winner oikibani Housing Arabada Maroiba Pau Amane Pizari World Hepatitis Day Mangoina na numit asige ban allowance tokre Thangma Satarakpa Theatre Workshop Play Production for School Children 2022 loisan bagi thamam pangthokre None district ke ahanba leaders day amasung miyam ge nimit ngasi pangthokre Image PAODAM ngasi ke matang asida loijare ming tabiri besungba amuka hana khurumjare